Manipur Top Trending News na tunga-tungan ba reliable source ng lokat saraga mata-matang iba maruweba ipaw su patok na kasunchari. Ngasi April taraga tareti maruweba pawsingda curfew Bisnupur na ngasi ayupung tara fawba komthokle atay Infal East Infal West na singba singgisu paw yauri. Tronglaobigi JAC Ga Chief Minister na luchingba lenga ka wari sanabata yanaba puraktre. Kuki militants ki matakta military crackdown tawre haribasi apian ba oide miyamna thasagada moongda tawudabani JAC. April kun fawda demanding Tabak to otok trabadi Infal Morelambi Hotel Bantawragani. Chief Minister CM Chanbu Tengnopal District ta lakpa yaroi hariba Kuki Group amagi wapam handokatabani DDCC. Manipur law harpadagi mafum khangriba mioi kunshagani thoigi kongul lib nanaba High Court ta wakalakle. Human Rights Council Commission na mioi kunga humdoigi matanga investigation chathanaba Police Authority da pikiba direction tabak to ontorok lamdai. High Court of Manipur na DGP amasung Bisnupur District Police ki SP da limited notice issue tawkre hari. Nongmay kabluba miyo ani fare UG ama fare. Bisnupur district ati curfew manungda su khongjang changsinki. Commando suspend tawkre. Purang ki gari taret ka konana miyo taruk fare. Pau sandung na pijari curfew Bisnupur gina ngasi ayupung tara fawba ka komthokle. Tha sigi taruk amasung taret kilona ba ahingda Tronglaobida tokiba thawdok yauna tha sigi tareta P. Gelmolda, Tokiba Tugusingi Mayokta, Horkiba Miam, Lakshinabagi Damakta Sigi Taritagi Infal East, Infal West, Tawal, Bisnupur, Amasung Kaksinda, Tamakiba Curfew Ki, Ating Basingi Manungda, Infal West, Infal East, Tawal, Amasung Kaksingi na Ayupung, mga lagi nung tilpung mga fawa, Komtokibagi, Makatarpada, Hayengsu, District Mari Asida, Ating Basi, Komtokani, Bisnupur District na Tasigi, Taraga Marida, Inungay de Tokiba Tawki, Matungdagi, Matamkak na Curfew, Ating Batamilakibadu, Hayengi Oina, Habadi, April, Taraga Taret, ayupung mga dagi ayupung tara fawba komtok lagani hairi. Amarom dana Tronglaobigi JAC Ga Chief Minister ga luchingba lengaka wari sanabata yanaba warakidre. Kuki militants sigi matakta military crackdown tawre haribasi apen bo oidi miyamna thajagada moongda tawudabani JAC na sumna hairkai. Thasigi taruk amasung tarit kilona ba ahingi nongyaypung amaga minute mga rom tarakpada kuki militants na bom kapsinduna pokhailakpada Tronglaobi awang laikai laiba oinam mga ngamki imungda pokhaiduna mahaki Loinabi binita na kwalaga pamungda tumliba chahi mga khakta ngairiba nupamacha tomtil amasung tha mga khakta ngairibi nupimasa yaisnabu bo machena paduna sokpadi kanbang ngamdana laikidaba amasung anga anigi mamasu sokpadi hospital da laikanar kwa loinana thagdo asibu yaningda phongdok luba singda CRPF na nongmai kapsilpadagi soklaba singi manungdagi micham ahum laikidaba thagdo ki mayakta sengkriba JAC Ga Chief Minister CM Chana lusingba lenga ki lusingba singa amukhanna paminudun wari sanakrabasu nakal arigi marakta yasinaba warasin porpangam kite Chief Minister CM Chana lusingba lenga ki lusingba singa ngasi nungtil kung ohum rom tarpada babu prada laiba Chief Minister gi secretariat paminudun wari sanakibani adubu nakal anigi marakta yasinaba porpangam kitabani wari sanaro matung JAC gi advisor marangkem Gaurav na omisinda wapum asi phongdok latuna makhatana hai JAC na Manipur lenga ka thamkiba Satar of demand singi manungda Manipur da laiba kuki militants singi matakta military crackdown gi thabak atu matamda pangtukpiu haibu wapum thamkibani Demand asi matangda lenga ki maikei dagi military crackdown chathaba haukhe haina phongdokrabasu wapum asi JAC gi maikei dagi di apen bo oide kuki militants singi matakta military crackdown chathare haibasi miyana thajagada moongda tawgadabani haiki chingkhong chingya da laiba kungang sing nakriba central force singi mahutta state force na mahut sinduna micham miyamda khudong thiba thogdok thoktanaba ngak serhangadabani haibu wapum su yawi hairuduna Tronglaobigi nungaitaba thawdo aduda pendraba miyamna CRPF personnel singa lairi bomphumda sangsilubata makoina kablakpa nongmai maruna panduna laikidaba amadi soktuna laikanariba singda lenga ki maikei dagi matik chaba compensation pigadabani haiba wapumsu yauri demand sing asigi matakta Tronglaobi khulbu ngakiba mathau masak khangraba central force singi matakta inquiry chathaduna matik chaba action lakhatlu haiba wapum yauri laikidaba angang ani harpada chenaba mioi sing amadi micham ahum harpada chenaba CRPF personnel singi matakta inquiry chathagadabani haiba demand su yauri JAC ki Satar of demand singi manungda yawiba sing asi karigumba lengang na thabak othok tabadi laikidraba pikliba angang ani amasung micham ahom gi haksang sing lawroi masigi mota national highway ama oiriba tirim lambi paringdal matam kaktana economic blockade chathagani haiba wakhumsu convener pawmi singda phongdorki panba yabati laikidraba pikliba angang ani amasung micham ahom gi haksang sing rems ki mirel sanda thamlaklaba matungda executive magistrate ama yauna video coverage tawraga postmortem examination pangthukrabani JAC gi maikei dagi di tha asigi mapanda Chief Minister da thabak to othok piu haiduna pisin khiba Satar of demand sing mapung phana thabak oina pangthokri haina haksang mga law dana aroiba mathung mangam pangthokiroi hari CBS ina lawba class 10 exam gi result lautorakle Central Board of Secondary Education lawba pangthokiba kumja 2026 class 10 gi
result lautokre. Result asi mari leinabam mahirosingna board asigi official website cbse.gov.in, cbse result.nic.in amadi result.cbse.nic.in dagi phangba yagani hari. Amaromdana miyo ema siram le hari ngasi ayupung taruk lom tarpada kumal lampaki ISBT gi anisuba get manakta nupa ama siraga leramre. Laikidaba miyo asi numit kharangi mamangdagi chada thaktabadagi sibra natragana mayai ka pachinjak ka hena charubadagi sibra haibadudi chap chana khangba ngamdri. Listener wa hakchang adu lokotlaga masak khangdoknanaba rems ki medial singda thamkhre. Amaromda tha asigi tara marigi ayuktasu Manipur French colony da asib hakchang ama lerambadagi police na lokotkrabani yari. Makha tarpadana April kun fawda demand sing thabakta onthoktrabadi Imphal More Lambida total ban tawrgani hairi. Chief Minister YKM Sanbu Tenopal District lakpa yaroi hariba Kuki Group amagi wapam dokadabani DDCC. Tenopal amasung Sandel gi tungan ba Furup Mapan gi Muhut Chiliba District Development Coordination Committee DDCC na Tenopal District Headquarters kidamak mathau taba infrastructure sing laingakna sengbat sagattrabadi committee asina thasi kundagi hauraduna Imphal More Lambi paringda total ban gi khongjang sangsilagani haina lauthokre. District ani sida lariba Aimol Moyon Monsang Maring Trau Chothe Tangkhul Koibu amasung lamkanggi apunba committee oiriba DDCC gi maikaidagi Monsang tribe ki Mihut John Khatuna wafam asi pawmisingda phongdokladuna hai. Tenopal District ki Deputy Commissioner gi makhada district asida chakot thorangi thabak thoramsing iho hona laire. Committee asina hojik changsilaklibasi district asida infrastructure sing sengbat sagatnaba ising marang kaina fangnanaba sung suda laiba Kuki khulai paibasingi camp lehanbagi mayuktani haiki. Committee ki maikaidagi state laingakta district headquarters ki infrastructure sing khebungda hongdoktuna sengbat sagatkadabani thong asina mafum asigi chakot thorangi thabak sing ngai pangna pangthokpa ngamgani hari. Additional Secretary Home na District Headquarters ki infrastructure sing khengbungda hongdoktuna sengbat sagatpa kadai fawba oithokpa yagadagi haibudu yangsinanaba amasung asigi report pikhlaknanaba direction gi matung ina DC na thabak tawkhre hairaduna July 2025 pangthokiba stakeholders singi mifam dasu Furup Mapan asibu yahonkide. Mifam adu sumatagi Kuki Furup ki miyoy singa pangthokibani. Internet ki athing bat thamlakpa numit 12 suragani. Tronglaobi amasung Gelmol da thokiba thodok singi matungda lengakna thohaningdaba thodok sing thoktanabani haiduna tha asigi taret ki nongthil pung ani dagi Tampaki district nga da internet mobile data service singda athing bat thamlakkibadu ngasi lengaki commissioner kam secretary home na Korpo order gi matung ina athing ba singa sinungtil pung ani dagi hauraduna atopa numit nini gi matam phawbak sangdoklagani haina khanglakibana. Internet mobile data service sing athing ba thamlakiba numit taragani thoini suragani hari. Manipur Top Trending News na tungan ba wala ba source dili lokot jaraga matam gi oiba maru oiba ipawsing patukna khangjari.